CM Sairuba Fagaluba Bel Pikre State Asigi Chief Minister Nongthongbam Biren Amade BJP na lusing balanga kasibu Miyam da lana uhan ba yaba wapam sing Facebook da thagat lui haibagi maral da Police custody da lairuraba ama ngarang Judicial Magistrate Imphal West na Bel Pikre Court na Bel Pikre accused dudi Thoubal District ke Tentha Khongbal dagi Laisram Boinau Sahi Kuntra ne Mahak tha asigi ahum da police na Fagat laba matung court puthokuna ngarang phawba numit mangani police custody da lairamkhibane thawdok asigi matang da press na phangba pawgi matungin na black and white haina mingthon ba Facebook user amana state asida sathariba thabak lobagi processing ga mari lainana chief minister amadi BJP gi lenga kasibu miyam da aran ba mawong da unaba yaba wafam sing yauna post ama thagalakhibane police na case ama lakhotuna Thigatlubada account holder adu Laisram Boinau Oiram Kivani Haire Sahi Nauribi Nupi Macha Ama Ikai Kumna Bamangan Bada Chenaba Ama Police na Fare Nupi Macha Ama Faraba Matungda Numit Kayani Lotsinduna Thambagaloinana Ikai Kumna Bamangan Ki Haiba Thogdokta Chenaba Nupa Ama Police na Fare Mahakpo Ngarang Special Judge Pokso Imphal East Ki Court Puthoktuna Numit Marini Police Custody Remand Lauthakre Faraba nupa adugi maming Alef Khan sahi kun mari ne Sangayumpham Sabal Laikai dagi ni haide Thogdok aduga mari lainana case ki ayona court pikhalakhiba report ki matungina tha asigi tareta victim asigi apokpina Women PS Imphal East report ama tawrakhe report adugi matungina mahake sahi nauriba masanupi bu tha asigi mari gi nungthil pung mari rom tabada makhoina leiriba baragi yum aduge thongal dage masak khangdaba singna phaduna pukraba matung Thiba khangdana lairakhi haide report aduda yumpham oiraga police station asina case ama laukhatpaga loinana thizin humjin bagi thabak chatharakhe madugi saruk ama oina tha asigi taret ngahan nupi macha adu mayang Imphal ge irong area da leire haiba akaknaba paw ama phangkhe police team ama mafam aduda changsinduna nupi macha adu bu rescue tawkhi amasung thogdok aduda senariba Alif Khan fakhe nupi macha adu bu imungi mi singi mamangda examination chathabada mahakpu Hanjin na ikai kumna bamangan ki haiba khangba ngamle haire Thogdok aduga mari lainana chenari banupa adugi medical examination tawba amasung thogdok adugi matangda makhatana wahang pahang chathabagi darkar leibana numit marini police custody remand pibi naba court prayer tawkhe court na ayogi report adu kupna taraba matungda thogdok aduda chenari ba Alif Khan bu tha asigi taraga mathoi phauba numit marini police custody remand pi khibane Atopa sefong amadana nupi macha manga da sexual assault chathakiba Alif Fare Inkhalagli be laisabi macha singda moithem tawduna masagi phurup khakta natana atopa phurup ki nupi macha sing yauna punna nupi macha manga da yumban bagi mingda chen chongani haina sexual assault na singba sing chathakiba sangayumpham sabal laikai dagi Alif Khan sahi kunga mari apokpa Hakim Imphal East ke Women Police Station na farba matung Special Judge Pokso Imphal West na accused asibu tha asigi taraga mathoi phauba numit marini police custody da thamnaba khangankhre police station asigi manung chanba mafam amage asan ba yum amada pikliba nupi macha ama bumha ke mayum gi konthong dagi fakhre haina victim asigi apokpina police station asida wakalakhe police na Alif Khan bo ngaha numidang faraba matung makhata na wahang pahong sing sathake police na accused dubu makhata ba police custody lawnaba special judge Pokso Imphal East ngarang puthorokhe Police na nirakiba remand aduna hairibade victim nupi macha asida police na examination sing sathaba matamda victim asina khumkhibadi accused asina nungsi moithem tawduna masing thingamdana mahakpo sexual assault sing sathaki haikhe loinana police na satharakpa investigation aduga mari leinana police na court submission chilhai langkhalakiba wafam de Alif Khan asi haukiba mamang thak singda mahakke phurup ki nupi anida pakhang laisabi gi nungsi moithem tawduna Manadaba nupi macha ne chen chongkhibagi thogdok sing laikhe thogdok asida imung manung gi miyoi singna yasin aduna makhoi sing adubu khaidok na khe masigi matungda phurup manadaba nupi macha humda amuk nungsi moithem tawduna yumba naba chen chonglakhe police na satharakpa investigation asida accused asina sigumba thogdok sing ase losin naba honabagi damak makhataba police custody remand pi naba court haijarakhe Police की रिमांड अदुबु तारबा मतुंग स्पेशल जज पोक्सो इम्फाल ईस्ट के mahut siliba special judge pokso Imphal West na Alif Khan bu tha asigi taraga mathoi phauba numit marini police custody da thamna ba khangan khrei Indigo flight puna pa thaurang tauramba lamlaki sa ayaiba
एयरपोर्ट की फागत खरे इंडिगो फ्लाइट लमलकी सा अयाइबा सिंह पूनब होनरम्बे नुपी अनी मखोइना पूनब थौरांग तौरंबा सा अयाइबा केजी अहुमगा ग्राम चनी असिगा कोनना ngarang Imphal Airport tagi Indigo flight ki cargo staff singna fagat matung Central Forest ki staff singda khusina rakhre koirengai da bit officer oibada natana Imphal Airport ki officer in charge su oiriba Deputy Ranger Laisram Sobachandra lusingduna forest ki nupi staff sing yauna airport ta satuna faraba miyoi adu lokhalubani amadi hiram masigi matangda case amasu lokhutkre hairi BO Laisram Sobachandra Indigo flight ki cargo staff singna check tawbada थेंगनबदगे सिनरगलिबा लमगी सासिंग असे चिंगी लमसिंगदगी अयाम पुरक्तुना अतोप सिंगदा लैखिबा मखोइगी मीसिंगना चानबा थानबा अयामबने मसिगुम थबक असि क्राइम नि हाइबसि खंगदबना अयाम ओइना तवे मरम असिना थबक असि चथरकपनि हाइखि लमलकी सासिंग हातुना चाबा याइरगा पुबसिंग असि आइना यादबा थबकने वाइल्ड लाइफ प्रोटेक्शन एक्ट 1972 ना यादे मरम अदुना तोंगान तोंगानबा सेक्शन सिंगी मखादा दंदी फंगबा याई हाइरदुना लमलकी सा उसेक सिंगदा अवाबा पीबा हाटपीबा सिंग असि तौबिगनु हाइना मियामदा अपील तौरकले बॉम्ब की मसाक सिंग फंगले टेंगनोकपल डिस्ट्रिक्ट की मोरेदा लैबा निफुगा हुमदोय सुबा असम राइफल्स की टीम अमना ngarang numidag pung nipan lom tabada Indo Myanmar border manakta laiba Betuk village ta ROP chatlingai da Myanmar romdagi Kenbo bike tonglaga lakpa sakhangdaba miyoi kharana Assam Rifles ubada sakhangdaba sing aduna purakpa box khara langthoklamlaga amambagi khudong chaba lauraga nanthokre sakhangdaba sing aduna langthoklamba box sing adu hangdoktuna check tawbada IED bomb amadi bomb gi masak sing yauram ki haire BJPD imung amada koisilaga laiba party natte Modi BJPD imung amada koisilaga laiba party natte common man haibasina party asige pangal uhelli amadi masagi thajaba sina ngasidi malemgi laiba khudingmangna India bu thaganaragli haina New Delhi ge NDM C Convention Center da pangthokiba BJP ge National Executive Meeting da Prime Minister Narendra Modi na phongdokre BJP की National Executive के मिफम अदुदा पार्टी की ओइबा मसागी लैजरिबा प्रिंसिपल सिंगी मतंगदा नहोंगना पल्लदुना महाकना हाई BJP दी इमुंग अमदा कोइसिलगा लैबा पार्टी नते पार्टी असिगी मखादा लरिबा मगुन अदुदे सर्विस रिजोल्यूशन अमदे कमिटमेंट अदुने नेशनल अमदे रीजनल पॉलिटिक्स ता इमुंग अमना पूबा पार्टी बु नाकोइना पल्लदुना महाकना मखाताना हाई BJP na hujik phawda mai pakna pangthokraba thabak thoram sing adu common man gi thajaba adunane malem gi laibak sing na India bu thaganaragli base miyam gi will amade confidence adunane BJP gi member sing party amade common man gi marakta thajaba gi thong oigane party asina phangliba khudingma common man ga matam khuding loina dunata laibane miyam ga loina ba miyam marakta tinba amade aikhoi khangba misak aduga aphaba mari thamba mathau tai पार्टी असिगा पुन्ना चटमिनरंबा मियोइसिंगना पार्टी असिबु थादोक्तुना चटखरबा फावबदा मखोइबु पार्टी असिना इकाई खुमनबु उठपा मथौ ताई वर्कर्सिंगना पार्टीबु थादोक्लंबदि याय अदुबु पार्टी की मपांगल कंखनबा हेना चाउखनबा होनबदा मखोइना लौरंबा थौदांग सिंग अदुबुदि मतम पुंबदा काउबा यारोइ हाइखे